ꯀꯨꯝꯕꯤ ꯍꯥꯎꯇꯛ ꯈꯨꯜꯗꯨꯅꯤꯀꯣ ꯑꯗꯨ ꯇꯣ ꯑꯥꯗꯒꯤ ꯆꯤꯡ ꯀꯥꯔꯛꯁꯦ ꯁꯤ ꯈꯨꯗꯣꯝ ꯄꯥꯠꯁꯤꯗꯅꯤ ꯃꯣꯏꯅ ꯅꯍꯥꯟ ꯀꯥꯞꯊꯔꯛꯏꯁꯦ ꯁꯣꯝꯗ ꯑꯗꯨꯒ ꯁꯤꯕ ꯂꯪꯊꯣꯛꯑꯝꯃꯤꯁꯤꯅ ꯁꯣꯠꯂꯣꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯤ ꯈꯨꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯉꯩꯁꯤꯅ ꯀꯌꯥꯝ ꯋꯥꯅ ꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯏꯔꯩꯆ ꯃꯌꯥꯝ ꯁꯤ ꯎꯏꯀꯣ ꯁꯤ ꯆꯔꯨꯅꯅꯤ ꯀꯨꯞꯄꯤꯁꯦ ꯃꯊꯛꯇꯁꯨ ꯀꯨꯞꯄꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅꯁꯨ ꯑꯉꯝꯕ ꯌꯥꯝꯕꯗꯤ ꯌꯥꯝꯗꯕꯗꯤ ꯊꯤꯕ ꯌꯥꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯦꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯁꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯂꯩꯌꯦ ꯁꯤ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯑꯉꯝ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯃꯤꯟꯅꯁꯦ ꯏꯆꯦꯁꯤꯅꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯂꯥꯛꯄꯁꯤꯗꯀꯣ ꯇꯧꯖꯕꯅꯤ ꯍꯣꯏ 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 ꯑꯩꯈꯣꯏꯅ ꯉꯝꯅꯤꯗ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯍꯦꯛꯇꯪ ꯈꯠꯇꯧ ꯌꯥꯄꯣꯠꯇꯦ ꯁꯦ ꯑꯗꯣ ꯂꯥꯛꯄꯒꯤ ꯏꯆꯤꯟ ꯏꯅꯥꯎꯉꯩꯁꯤꯅ ꯕꯣꯔꯣꯏ ꯆꯥꯎꯅ ꯕꯣꯔꯣꯏꯁꯤꯁꯨ ꯑꯃ ꯑꯅꯤꯁꯨ ꯆꯥꯔꯨꯒꯨꯝ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯅꯦ ꯂꯩꯔꯤ ꯆꯤꯡꯁꯥꯡ ꯄꯔꯤꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯂꯝꯕꯤ ꯀꯥꯔꯛꯁꯦ ꯑꯁꯤꯗꯒꯤ ꯂꯩꯈꯠꯂ ꯀꯨꯝꯊꯔꯒ ꯁꯣꯟ ꯁꯥꯏꯠ ꯂꯣꯝꯗ ꯂꯝꯕꯤ ꯑꯃ ꯆꯠꯀꯅꯤ ꯁꯨꯃꯥꯏꯅ ꯆꯠꯂ ꯑꯃꯨꯛ ꯂꯩꯊꯔꯀꯥꯟꯗ ꯁꯣꯟ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯩꯊꯔꯀꯥꯟꯗ ꯃꯈꯥ ꯈꯔ ꯀꯨꯝꯊꯔꯀꯥꯟꯗ ꯈꯨꯜ ꯑꯃ ꯂꯩ ꯈꯨꯟꯗꯨꯗꯒꯤ ꯁꯣꯅꯥꯟꯗꯁꯨ ꯆꯠꯈꯤ ꯌꯥꯔꯦ ꯁꯣꯟꯗ ꯑꯃꯨꯛ ꯆꯤꯡꯆꯦꯞ ꯑꯁꯣꯟ ꯑꯋꯥꯡꯕ ꯆꯤꯡ ꯑꯋꯥꯡꯕꯗꯨꯗ ꯆꯤꯡꯆꯦꯞ ꯂꯣꯝꯗ ꯆꯠꯂ ꯆꯤꯡꯗꯣ ꯂꯥꯜꯂꯒꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯩꯔꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯅꯤ ꯌꯥꯝ ꯅꯛꯅ ꯃꯣꯏꯅ ꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧ ꯂꯩꯔꯤꯁꯦ ꯁꯤꯁꯤꯃ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨꯅꯦ ꯋꯥ ꯃꯔꯨꯝ ꯊꯠꯂꯤꯁꯦ ꯋꯥ ꯃꯔꯨꯝ ꯊꯠꯂꯤꯁꯦ ꯑꯁꯥꯏ ꯖꯒꯥꯁꯦ ꯑꯁꯤꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒꯅꯦꯕ ꯕꯣꯝ ꯊꯥꯗꯔꯛꯏꯁꯦ ꯑꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯒ ꯃꯤ ꯃꯔꯤ ꯍꯥꯠꯈꯤꯗꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯥꯆꯤꯟꯁꯦ ꯁꯤꯒꯤ ꯀꯥꯆꯤꯟꯁꯤꯗꯒꯤꯅꯦꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯣꯏꯕꯒ ꯃꯊꯪꯗ ꯁꯤ ꯕꯣꯝ ꯊꯥꯗꯔꯛꯄꯅꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯣꯅꯥꯟꯗ ꯕꯣꯝ ꯊꯥꯗꯔꯛꯏꯁꯤꯅ ꯁꯤ ꯋꯥꯝꯄꯥꯒꯤ ꯁꯤꯗꯅꯤ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯉꯩꯅ ꯑꯗꯣ ꯈꯨꯜꯁꯤꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇ ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯥꯆꯤꯟꯁꯤꯗꯅ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯒ ꯃꯤ ꯃꯔꯤ ꯍꯥꯠꯈꯤꯕ ꯖꯒꯥꯗꯣ ꯁꯣꯝ ꯅꯥꯀꯟꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯂꯩꯔꯤꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈ꯭ꯔꯕ ꯁꯤ ꯅꯣꯡꯁꯨ ꯃꯪꯉꯦ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯑꯅꯤꯀꯣ ꯁꯤꯗꯅꯦ ꯑꯍꯤꯡ ꯆꯥꯕ ꯇꯨꯝꯗꯉꯩ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯏꯁꯦ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯈꯣꯠꯂꯤꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯇꯦꯟꯁꯤꯟꯖꯔꯤ